ngasi numida waram phongkiba tongan manipuri sifungsing amasum thokiba thawdo wathoksingdagi maruibi ipausing myamna thamjagi anbada kanglei pak meradagi lokosaraga Tamenglong amadi none ADC the employee oiriba mitei sing election duty piriba si sijaro haibaga sapmanai Tamenglong amadi none ADC the employee oiriba mitei sing election duty piriba si sijaro haibaga sapmanai maramsina atopa alternative Minsam Sinbiyu Hana Tamenglong Amadi None ADC the staff teacher Odi Sing the Lenga Puning Singslakli. Hiramasigamadi Lenangasi Manipur Press Club ki Tangzing Hall of Pangtopa Paugi Mipamada Tamenglong ADC the staff teacher Wediba No My Them Hamsandran High. ADC staff teacher Singasi Hokipasai Singi election the duty at the Mokpangtok to Lakpang acting. Adu housing Manipur gi Oediba Piba Masida Tampak Amadi Sing Animak the Cookie Amadi Mita Tainaba Kul Sing Buffer Zone. Khaduna thamli hariba buffer zone singa sigi wang malana sangthok sangsin tawba amata yadri adubu buffer zone singa si la lagi election duty tawna ba list torakpa sidi makhoi singa si sijaro haiba ka samani maramasina makhoi de piri pe election duty si atopa alternative arrangement amasin biyo makhoi election duty tawzaro haiba nate masa masa gi district sing de election duty pibiyo thokli be irang si kanglup ani gi irang su oibana Sing the meeting election duties at Pahabasi Kudong Sadi, Tanjasida, Makoi Matokram Salaga election duty to Ribano Haibadu Kantabiraga, Atopa, alternative arrangement Amasin Biu and Marilenaba, Langaki Amadi authorities in the Apple Torokli Atopa Paomana, Sursampura Tiba Kangdan Lakpa Angang Mari, Turel Irol Nungdagi Asiboksang in a Funkre. Sursampu district Eskenan Banki ECS Campus Manung the Hang Liber Relief Camp the Labor Pickliba Angang Mari Ngarang Relief Camp Asidagi Tiba Kangdana Laki Badunga Sayuk Angan Bada Camp Asidagi Irap Laptana Laba Turel Sigi Ebenezer Thong Manaki Turel Irul Nungdagi Asiwak Sang when a Pangmangam Creadi Pausana Lakidraba Angang Mari Edudi Tango Hawk Sahi Mari Apokpa Ngai Hesing Lalen Song Lupho Saitaru Apokpa Boisi Lenchong Hoi Sai Mapan Apokpa Lon Kulal Amadi Tangko Hau Say Taru Apokpa Ngamzin Tangkowi, like Hidraba Angang Mari Asibak Sang Singado Hausu Sampun Leba, Koki Kanglai, Lampi, KKLG General Headquarter Puraktuna, Miam Galoina Ikai Kumnavo Utkani Hedi Atopapa Omadana. Question Ligwebigi Maral Ozahum Police Nafare. Board of Secondary Education Manipur Bosiam na Lauba Hauzik Sathariba Class 10 gi exam da question ligwebigi maral school amagi principal yauna oza ahum Manipur Police na fare hari police ki paun hai question paper ligwebigi Manipur prevention of malpractices in high school leaving certificate and higher secondary examination Act 2024 IPCN Cybercrime Act ki makhada pharaba oza ahum adudi Pisak Masa Bidya Mandar Mayang Imphalgi Principal Mutum Bizen Say Humfuga Matoy Assistant Teacher Sirom Somendro Say Nifukatoruk Amasum Songtham Nauba Sahi Kungamarini Makoy Humak Ngarang Sib Judicial Magistrate Imphal West ki Quarter Puthulaba Matung Tha Sigi Kunganitay Fauba Police Custody Rimalok Taki Pausna Hai Tha Sigi Tang Taraga Mangagi Hokiba Exam Sigi Ahanba Pokiba Science Subject ki Question Paper do Ozahu Masina Mobile Phone Share Toki Madugi Matung Exam Numid Aduda Exam Hogadaba Punkara Watlingai do Ozahu Maduna Question Paper do Social Media Sandoraki Edi Ningsung Mayabadi Class 10 Exam Asi Matangta April Mari Pausatagani Exam asi the center sa Yangkaiga Mari the Mahiro Lising Kuntraga Treka Satreka Taraga Mangasar Yaribani Atopapa Omana. She's a hospital the Miohum Mai Pakna kidney transplant okre. She's a hospital and research institute na awang pok lamdam da ahan buoy na imung manung na ayaba piduna Mioy ahum Mai Pakna kidney transplant okre na Chairman ka Managing Director Dr. Case Palina Fungdorakli. Wapa masingasi she's a hospital and research institute private limited na kidney dialysis patient sa mamay pa na kidney transplant tawang amkibabu nungay ba fongdok na institute asigi auditorium hall pangtopa legacy of life 100 kidney transplant gi thoram da fongdok kibani thoram aduda institute asigi chairman ka managing director Dr. Palin consultants
Urologist Dr. P. Somendrona Institute asigi transplant team gi nurse OT technician sing staff sing ikai kumna butki. She's a hospital and research institute ki consultants nephrologist Dr. Golibon Thoromadugi welcome address period hai. Institute asina kidney transplant of wigi hiram the thieng narak pa awan wayamadi sing nabasingi matana wapum kathanki. Thoramga Mari Lainana Dr. Paulin Hai, she's a hospital and research institute na puna kidney transplant samaga mapan mai pang sa takre. Imung manung na ayaba piraga puna miyoy ahum kidney transplant okre. Masi awanong pok lamdam gi henus ahan mani. Kidney donor amadi represent singna tangai fadana khangsin gadaba kya gi matana wapam kya phongdok pagaloina Dr. Paulin makhatara dun hai. Institute asina kidney amadi organ transplant gi matangda kumang saksule. Lenga ki hospital singda su kidney transplant tawbi khudong chaba lerakpada Dr. Palina Harauba nungai basu phongdokhi atopa pawmana Malem makata na Bisnupur kaithil sara heli tangdu laita adraba ngasi ki Manipur khunai ngasi ga thana tha taramathoi suraglaba phawbada lenga na mamit sutang manasu pang laikhibana misa miyam na awaba kham thengna nanghale oiriba phiba masida yengma ngamdra duna mama kayagi masa kaina bigi tengtha kholna nilliba khunai si Taba ngamlaktabadigi transgender activist Malem na sara helakpa ngasi ka tha ama mapung phare hari to restore peace and harmony in Manipur haiba banner makhara Manipur santi pronabagi damak mana panglab state ama center government gi mathakta Malem thongam na ngasi su Bisnupur bazar da sara henbagi khongjang sangseli Malem thongam na Manipur si hana gumna tangdulai taba khunayam oirakpa pamni Hek oiraktrabadi hingna sibga manarabani na hingnabagi damak zarubagi atra leitre haina magi phirebasi thama phagadraba phawa hongdoktri makhatana sara hianbagi khongjang sangsingkigani haiden su paushda makhatana phongdorakli atop pawmana local gi nga mamal hena yon khibaleite kaithel phambi Mapaldagi nga pusilak lepkhibadagi khurambal kaithel de yon balamdam sigi nga mamal khangwang wangkhat khre hairibasi aranbu waphamni haina nga yon bisingna sengdokre ngasi nupi kaithel number 2 da pangthokpa pawgi miphamamada yumsang bi kaubi nga yon bi alamana phongdokhibada mahak masa sahi nifu hena nga yon duna lakpani haukiba numit khranigi mamangdagi local gi nga sing mamal khangwang wangkhat le haina media ra phongnarakli bu waphamadu aranmani Lupa manga tara hengatpati lai ka hene hengatpati leti media da phongdurakli bu wapam aduna ngayon bi amadi farmers singi marakta nungai hana na thon ga dawre miyamna adugumba wapam thajabi ga noiki mangna hai ngarang media da glass cup lupa sani ga nifu piba nga da lupa sahum ga kun pi haina sandurakli ba si topi gano lupa sani ga yankhai piba nga na lupa sani ga humpu yoli lupa sani ga humdra piba nga na lupa sani ga marfu yoli kilo ohum dagi kilo ohum ga makhai ta khiba nga da di sahum ga humpu phawu yoli masi ai khoina nga yolakli ba si sahi nifurom sure nga gi sawba pikpadi khangna mamal asuk yauri haina sandurakli ba si tobi ga nu haina phongdokhi Atopa pawmana operation da khulai kya fokat khre Thawal district ki Nongpok Sangmai police station ki manungsana Nongpok Sangmai area da sakhang da bamiyoi khrana nongmai amadi pokhai biya ba polam sing lot sinduna thamle haibagi thajaba ya ba pawm phangmadigi ngase upung manga ga makhai taba matamda special operation group Thawal district police Somrai Kuntragum Suba Assam Rifles Thawal Police ki Commando Nongpok Sangmai Police Station ki Kangbu Yauna Thawal District Police ki Additional ASP Operation ki Miyeng Makada Nongpok Sangmai area the coming operation sataki hari Police ki Paush na coming operation to the mental detector yauna thibu humbigi thabak sa thaba matumna 5.56 mm ki inches rifle bearing registration number 18245317 asi magazine ga loina na fangki Ani subada 5.56 mm gi ammunition manga 36 HE hand grenade ani tip launcher ama WPGREN number 80 MK1 ani tear smoke shell CS ama tear smoke shell soft nose ama stun shell normal ama 38 mm anti riot with rubber bullet ani detonator ama combat helmet ama phangmangki Operation adu pung nipan taba phawu sataki haiden su paush da makhatana su palakli atopa tian ba pawmana kasui Timothy Zemikpu NPF ki mirep oina lakthokre
April taraga mapan amadi kunga tarukta pangthokadoriba taraga nipan subu Lok Sabha mikhalda Outer Manipur constituency the Naga People's Front ki mirep oina Kasui Timothy Zemikpu approve tawri haina NPF Central Working Committee WC na lauthokre haina press na phangma pawgi source aman haidi atopa pawmana World Oral Health Day gi thoram pangthokre A happy mouth is a happy body haiba thimda World Oral Health Day gi thoram ngasi Zenimski Auditorium Hall da pangthokre Oral Health Program amadi Department of Public Health Dental College Jenims kapuna kusamna duna pangthukiba thawram aduda Director of Health Services Government of Manipur gi Dr. O Sanahanbi Director Jenims Hospital gi Professor Dr. Laishram Deven amadi Principal Dental College Jenims ki Dr. Gedaras Divakar Hegde na ngasi gi DICE ki members ngoina saruk yakhi ngasi gi thawram adu asiga mari lainana Director Health Services Dr. O Sanahanbi na haikibada Oral Health asi miyoi bai khoid atuki matik maroi chenya harauna leiragadi haksang punamak harauna leigani chenya phatrabadi haksang phana leiba ngamloi phana phaba chinjak sarabasu yariya khong sathatpa chenya phatrabadi sariba posak adubu saibada masi oiroi tumba sungamloi heki mangna hai miyoi bai khoina karigumba amasaba saiba tawada tin thokliba sitigi saba tumbagi haurakhrabani yariya khong narakpa matamna anabu ya hapna bo honabada yamna mamal tangna mipum khudimakna ya hapa ngamnadi adubu ya nare haiduna saba thakpa tawdragadi haksang sokani masidanatana yariya khong ka hena naraklabadi heart phawu nabu helakpa ya heki National Oral Health Program sigi makhada lemna leyeng sathanabagi damak pekhalakpa program sigi makhada haujuk phawbada district hospital primary health center sub district hospital singda dental seer kuntragamapan Storage Armila kunga taruk analengi kusukulai sing hidak langtak na singbada polampi bahau kredi. Hau kibasay English singaniga taraga mari taraga mangada OPD case lising taret leramki. Adobe English singaniga kungo humdoi sahida lising nipu humdoi case hengalaki. Loidana hauzik dental operating room assistants watliba dental technician grade 4 staff yauna watuna lady. Masibu mention na bagidama awat pi staff sing law na batawri haiba wapam sing fongdoki. Makasa tarak poina kanglai paki mairagi editorial myam da thamjage function tawdaba club organization sing register of society na lauthokpa mathautai Manipur gi laikai sing da club organization kya ama masing thingamdana haibadi saugri yungbugum lingkhat narakli hairiba club organization sing asigi manung da laikai myam gi damakta yaifana ba thabak thoram sing mapung phana pangthoktuna myam da matam gi oina kana ba phanganduna singtha ne oiraba kya ama su yauri adubu Manipur lenga ki register Manipur gi makhada Society Registration Act 1989 gi makhada register tawduna linkhat khiba clubs organization kayadi ek asibu khongauna duna difang oiduna leibana ayam oiri aduga difang oiduna leiraba club organization sing adugi lusingba oiribani haiduna lairiba sing adu thabak sung tawduna lusingba saduna post tawduna masa gi oijaba tanduna leibisu yaudaba nati Maduna Manipur lenga ki register societies ki satna kanglon sabsana ngakna satkani haiduna linkhat khiba club organization kayana ek asibu khongauna yauri bra haibadu madi lena ba authority na manung khutna yengsin phamthui free thaduna thamba sumroi rules ki matung ina club organization singadu ningthina run tohonba mathautai loinana ningthina mathau tawri haibadu register of society da madugi damakta form da ningthina menchilaga pikhat kadabani makhataba rules ki matungina club organization adugi general body meeting sahi khudingi pangthok kadabani loinana books of accounts audit tawbagi report pikhat kadabani hairiba rules ngasi Manipur lenga ki register society Manipur gi society registration act 1989 gi makhada register tawriba club organization singna ngakna sakadabani adubu hairiba rules ngasi ngaktabana ayamba oibugum tawre club organization kyana sahi gi oina pikhatkadaba annual report balance sheet audits report na singba sing sahi kuntra hena pikhalaktaba kya laidi haibasu tare loinana logi wangmara thabak tawba club organization kya amasu yaudaba nate maduna logi wangmara thabak tawba club organization sing thidolaga Manipur Society Registration Act 1989 gi section 22 gi makhada inquiry tawgadabani adubu tawpham thokpa sing asi tawdaba register of society Manipur gi
ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯂꯣꯏꯅꯅ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕꯁꯤꯡ ꯑꯃꯗꯤ ꯗꯦꯄꯨꯇꯤ ꯔꯦꯖꯤꯁꯇꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯅꯨꯡ ꯍꯨꯠꯅ ꯊꯤꯒꯠꯂꯒ ꯆꯍꯤ 30-40ꯔꯣꯝ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗ꯭ꯔꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯆꯨꯝꯒꯅꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯇꯤꯟꯕ ꯄꯥꯎ ꯈꯔ ꯁꯔꯛꯍꯩꯕꯝ ꯔꯦꯁꯃꯤ ꯇꯔꯥꯝꯅ ꯑꯣꯛꯂꯒꯅꯤ ꯏꯄꯥꯛ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕꯗ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗ ꯂꯩꯕ ꯏꯃꯥ ꯃꯟꯁꯀꯜ ꯍꯣꯜꯗ ꯐ꯭ꯔꯦꯛ ꯁꯤꯅꯦ ꯑꯦꯋꯥꯔꯗ 2024ꯗ ꯕꯦꯁ ꯑꯦꯛꯇꯔ ꯐꯤꯃꯦꯜ ꯅꯣꯔꯠ ꯏꯁꯠ ꯐꯪꯂꯛꯈ꯭ꯔꯕꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕꯤ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁ ꯔꯦꯁꯃꯤ ꯁꯔꯛꯍꯩꯕꯝꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯌꯔꯃꯦꯟ ꯑꯦꯁ ꯃꯪꯒꯣꯜꯖꯥꯎꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯏꯄꯥꯛ ꯐꯤꯂꯝ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯥꯏꯖꯔꯁꯨ ꯑꯣꯏꯔꯤꯕ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯟꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯋꯥꯔꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁ ꯄꯤꯛꯆꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯆꯣꯡꯊꯥꯝ ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯏꯄꯥꯛ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁꯟ ꯅꯥꯎꯔꯦꯝꯒꯤ ꯆꯨꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯌꯨ ꯈꯔ ꯄꯤꯊꯛꯂꯒ ꯚꯣꯠ ꯊꯥꯗꯕꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯇꯣꯝꯕꯤ ꯊꯥ ꯑꯁꯤꯒꯤ 13ꯇ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ 19 ꯁꯨꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯃꯇꯝ ꯂꯥꯎꯊꯣꯛꯈꯤꯕꯒ ꯏꯔꯣꯏꯅꯅ ꯁꯤꯕ ꯁꯤꯅꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃꯗꯤ ꯑꯋꯥꯅ ꯇꯥꯔꯕ ꯃꯇꯝ ꯑꯃꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯊꯜꯂꯕ ꯃꯇꯝꯁꯤꯗ ꯏꯂꯦꯛꯁꯟ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯏꯂꯦꯛꯁꯟ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯇꯦ ꯑꯗꯨꯕꯨ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯔꯣ ꯕꯤꯖꯦꯄꯤ ꯑꯣꯏꯔꯣ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯃꯠꯇꯅ ꯕꯦꯂꯣꯠ ꯁꯤꯁꯇꯦꯝꯅ ꯏꯂꯦꯛꯁꯟ ꯊꯦꯡꯅꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯥꯎꯗꯕꯒꯨꯝ ꯇꯧꯏ ꯁꯤꯕ ꯁꯦꯅꯥꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯌꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯦꯝ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ EVM ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯄꯥꯝꯂꯤꯕ ꯃꯦꯖꯤꯛ ꯅꯝꯕꯔ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯍꯟꯗꯛꯀꯤ ꯊꯣꯛꯂꯤꯕ ꯀꯝꯃꯨꯅꯦꯜ ꯔꯥꯏꯌꯣꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ BJP ꯀꯣꯡꯒ꯭ꯔꯦꯁ ꯁꯤꯕ ꯁꯦꯅꯥꯗ ꯚꯣꯠ ꯄꯤꯅꯤꯡꯗ꯭ꯔꯕꯁꯨ ꯚꯣꯠ ꯅꯪꯅ ꯄꯨꯊꯣꯛꯅꯤꯡꯂꯤꯕ ꯃꯗꯨ ꯄꯨꯊꯣꯛꯄ ꯉꯝꯗꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯌꯨ ꯈꯔ ꯄꯤꯊꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯈꯔ ꯄꯥꯡꯂꯒ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯗ ꯚꯣꯠ ꯊꯥꯗꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯑꯩꯈꯣꯏ ꯇꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯣꯛꯇꯨꯅ ꯑꯐꯕ ꯃꯤꯁꯛ ꯈꯟꯁꯤ ꯍꯥꯏꯅꯁꯨ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ